yamna ihau changthalaga moini khangawdana nomai kapthok pirakdana mafam marang khangdana isa ahum masu laikhidre aduki matik ima hoi thawai ji yamna nongai jade aduki matik khoi penjadre sugumba misi mina jibo khoi bu kayang kuina tago haibano kayang kuina lai taibang thiengrabadu da bom tawdana nomai kapsandana mama gi mathada konaga tumi ba macha anibo sena khaina halaga asmisi mina nangkhiba aduga mama ju hospital da pukhatana laikan nadana aduk wana khangingai matam maduda magi chaina bu khanga da macha nuksibagi prem duna ngau gidana aigi isa tombi poro go haiba khonjen duna ngasi phawu da ima hoige na khongchi nillaga ta duna leiri aduki mati khamoi sokna nungai jade aduga yumda leiba maspapu mabo aduna ju masfujing dubu aduk nong magi lakna phana da leibdo adang panji da nungai ba saruk yawam da leitrabanina aduki mati wana leijabado aduki mati ima hoina nungai te laibak miyam sina hawrakana ihau hawdana maduki manak nakpachep haigi singda changaga nakhoi leina kari na makano sumba taibang chinsak sadriba angang ani sibu si haliba na haliba jo nakhoi kari daw laigena mayam mi aduk yamna ihau changthalaga moini khangawdana nomai kapthok pirakdana mafam marang khangdana isa ahum masu laikhidre aduki matik ima hoi thawai ji yamna nongai jade aduki matik khoi penjadre sugumba misi mina jibo khoi bu kayang kuina tago haibano kayang kuina leigo haibano khoi bu ngasina kanagi hayengna kanagi pendri bro lanji loisan biro ima hoi lan loisan ba pame santi pame ima hoi yamna ware akhoi Tronglaobi da chattana laihidra dugi ihodi yaurubadi ngamde mafam machide imung manung laita badugi laibaki awabada akhoi ju saruk yazari haiba wafam ji thamjaraga sibu uthukpu yabrene he haile yengba matamda recount do silare uthukoroi amuna recount do je haiba matamda recount do matamda yartreba nagagi kangu mayam sigdu kanamda support tortreba tabrai masing aduna manum moidna asagi mogi kano iba kangu mayam sine actually uthukpu yaro da tangkai pa kaktalaga lising kya do me asagi lising kunga ma thoi do lising kutha mukang ohelaji ana ohel ngreba sieda kakthak kareba taraba kakthakre somna kandana nagagi lu kakthakre bani koi ma jing kuki gi kangu si salaka na mu yeng ko matamda tholo ko kana tholo bom da nang ni amin ke kawi kipjen kawi noi imung se gi house number kano sini noi imung kano mi kun thang ani sini solo ade kipjen gi masala kai mun kawi ba achi ko maning he haima thole ni nang gi bodu ke ba ma roi hi yole me ba ani mo mani di ka chakare oja akhoi thak pong ngam de na akhoi a som da bengaluru da chakare laikam chakare Luin Peter Yole me, but we took away Abra, I mean that. Or took away that would meet Toram in a new way. No more meva, like Yoli in Manati, imagine. I do the can of Sankata, Lanka, Pokin, Tekanda, Sahi Tarada, Nupi Yamana, Angang Kumazin Kutama, Poglameva, Sahi Tarada. Like the Yoli Benima, I Harishe. China, Kanagi Pono, Nagagi. Kuki he come with the way of a share. Say Tarani, Pangi Makama Kaidokro, say he Puma gave Kaidokra, Kiala gave them the me listening to Lady and Coloma. Listening to the folk, listening Katara. I listen to the how many secret who do him down. The simple, then he put the roots of Poneva. Kulum no digi and Kaidokano. Listen Tarama to Heraje. Tarama to Emmanuel people. I have Angang be with her, Angang Masa Pugabro. See why he put it in Kangan go imagine. The Pino Angang Kuki Angang Pukoya, no pig no machine.